Delhi the lady MLA sing Amit Shah party president na the unagi habati yadri Samit Patra na president rule makata na sangdokringai government siman gani herakri Delhi the lady Manipur ki BJP ki MLA sing na Union Home Minister Amit Shah masum party president JP na the unagi habati yadana lady ngasi ahan boy na unaki ba Samit Patra na president rule makata na sangdokringai isida party esi government siman gani herakri hai Leba pokpa numiki numitang da Delhi Manipur bawan da BJP ki MLA sing apun ba mifam pangthokraba matung ngasi ahan boina party ki North East coordinator Dr. Samit Patra ga unaki hai press na phangba paw gi likhuna mana MLA sing Samit Patra ga unawigi khudong chaba lawraga Union Home Minister amasum party president JP na da unana ba wapam taksinki adobo Amit Shah amasum na da unabada nungai roi makhoi gi mahutta party ki National General Secretary Organization BL Santos oina unanaba khanglaki hai state asida makhatana anirak suba tha taruki president rule sangdokthuna leiribasi makhatana sangdoklaroi lakliba February English nganiga kunga turuk phawbada leiriba president rule asigi manungda state asida anobu government ama sentana semanana bagi thawrang pekhaikani haina Samit Patra na MLA sing thajabadi piramki hai Leibaki kunungda leiribe MLA manga wari sana magna phongdokpuda hawkhiba numit humni mari ni ki mamangdagi BJP ki MLA sing Delhi da leiduna central leaders sing unaraga state asida athuba matamda government ama semnabagi damak taksinanaba ngairaga leirakhibani ngasi numidang pung 6 lom tabada Manipur bawanda BJP ki national spokesperson su oiriba North East ki coordinator Dr. Samit Patra laktuna pung amarum wari sanaki Samit Patra unakhibaduda state asida president rule matam sangna thamlakpa asida maru oini state ki administration da pianaba leiribu wafam sing amadi Manipur miyam na thengnaribu khudong sadaba kya gi matang thambaga roinana party president JP Nada amasung Union Home Minister Amit Shah ga unanabagi thawrang sinbinaba taksinki adobu Union Home Minister amasung party president unabada hausiki oina khudong sadaba leimaram maduna makhoi ani unadrabasu party ki National General Secretary Organization BL Santos oina unanaba khanglaki state asida hawkiba February 13 dagi thamlakhiba president rulasi takak ani rakta makhatana tha taruk sangdokhibasi makhatana sangdoklaroi hariba matam asigi manungda soidana state asida anoba government ama semnabagi thawrang center na lokhalagani haibagi thajaba mahakna piramki haina media da masak mamingdi takthokningdaba MLA sina phongdokli Ngarang Samit Patra na phungtulambu wafam sing da MLA kharadi ipen penadabagi wafam sing thamlaki BJP ki MLA sing na phanakana taksinduna national leader sing unajagi harabasu mahaki maikei digi unabada khudong saru habu wafam thamlakpa sina MLA sing su haifam topam khangdana lekhi adobu Samit Patra na hairambagi matungina BL Santos unagi habadi mangna athubada appointment adumak lawraga unana basingani habu wafam su MLA sing da thamlaki Mathang sagi February 13 phawagi manungda government semlagani haiba wafam phongdorakhiba MLA singi maikei upai leitrabasu adumak ngaiba tabani haiba wafam phongdorakhi ngasi Samit Patra na hairamba wafam asina maru oiba BJP gi lusingba sing unaba phangloidabana Delhi thadoklaga Imphal da tholakpa yai hainasu pawgi likhuna man hairi thengna phangba paw amaki matung inadi MLA singi marakta Home Minister unadriba makai Imphal da tholakloi haina kana phongdoknarakpadigi wafam asi sagatpa MLA kya amasu Sagot rakhi hari Manipur bawanda Samit Patra unakhibaduda Delhi da leiriba BJP ki MLA singi manungda ex minister N Biren Singha Angang Manipur Assembly Secretary Assembly ki Legislative Assembly ki Speaker TS Haitrabata Singha School TS Bisorjit Thongju Yumnam Khemsan Singjamai Gobidas Konthaujam Bisnupur Laisang Them Sindro Khurai Laurembam Rameswar Kairao Thaunaujam Syam Kumar Andro Khongmotabam Ibomsa Lamlai Khumokjam Joy Kishan Thangwaiban Kwarakum Ragumani Uripo RK Imo Sagolban Thangjam Arun Kumar Wangkai Haikham Dingo Sekmai Sapam Kunja Kesor Pasoi Karam Siam Langthabal Sagol Sem KV Devi Nauria Pakhanglakpa Kongkham Robindro Mengphal Thanaujam Basanta Kumar Nambol Tongbram Robindro Thanga S Prem Chandra Kumbi Dr Usam Deven Wabagai SS Oli Sandelamasum Dinganglung Gangbai Nungba Yaukhiari Panbayabadi status na tholakiba maitei amasung kokiani ki irang amadi hana leiramba lenga adobu lusingba BJP magi manungda thajanadabagi asabu mami
तारखिबगा लोइदना एसेंबली मिफम फमगदबा नोमुक्ता ngairaklaba matamda एन बीरेन सिंगाना माकी चीफ मिनिस्टर फम थादोखिबने स्टेट असिदा फेब्रुवारी 13 दगी प्रेसिडेंट रूल थमलखिबने दुबो हौकिबो अगस्त 13 दगी था 3 फेब्रुवारी 13 इंग्लिश ngani ga kunga turuk amaga makhatana president rule si sangdorakibane Koki MLA singna masagi mathau dangda thajarabadi resign tawgadabani KLA hanagi Chief Minister N Biren singa yauna BJP ki MLA singna Manipur lenga ama siamna thaurang tawring serasida Koki larholu KLAL Koki Liberation Army led khuluna Koki MLA singna hausuki matamasida makoina masagi lokpam thokpa mathau dang Thajarabadi resign tawgadabani haiba wapam thamlakli KLAL gi Information and Publicity Secretary Zalaimang Koki na thaturakpa chirol aman hai handak hanagi Chief Minister N Biren singana lusingduna MLA kunga taruna Manipur anauba lenga ama siamnaba tawriba makoi gi asumba intention asi karino amasu makoina operate tawge khalliba jurisdiction paradigms adu ningthina yengsinma mathak thai Miam seva tauna bata siang hona bagi muhutta masigi kongthang asi power authority amasum control hengkana bi state asigi complex oeba socio political dynamics khangdaba wat mali MLA sing asina Manipur pumba represent tawi hairibasi influence oeba aknaba mafam singi oigani khali makoina represent tawkiba lenga kadoribasi kanglai paki 650 square mile gi manung khaktadani miam gi yaifaba pamba MLA singna issue asigi matana makoi gi phire badu amatu oina Fazana haiba amadi logically ngangnaba mathok ta hairi Koki MLA singna hausuki lairiba phibam sida kari saklon lawgadagi haiba section yengadabani kariguma makoina democracy da amasum lokhom to thaudang na thajaragadi state assembly dagi resign tawgadabani haiba wapamsu sirol sida thamakli Anauba lenga ki manglanda sakhiba sing Samit Patra dagi hena unaba phangdri Samit Patra na BJP nada Home Minister masum Prime Minister unabigi appointment lawba ngamloi heragle loinana Delhi da sanction khiba sing mathang thoknarakadore haba report amasu makhatana su report tawnarakli loinana Delhi da lengak semanaba taksin gani sanction khiba MLA singi marakta naitom taba yaurabra haba wapam mus thorakli BJP ki MLA amanadi mahak Delhi da thunglabsu mak ki kolik amataga unaduna wari sanadri haina phongdorakhi Namikrani ki mamang ki Manipur da miyam ki mihut singi anauba lenga popular ministry ama soidana lehenbina ba taksilugani haiduna Delhi da sanction duna ngarang numidang phawbda lerakhiba BJP ki MLA singi marakta Imphal thadoktuna Delhi da yoraklabasu atoppa MLA singa pundana naitom taba yaurabra habi wang tholakhi Housing Manipur anauba lenga ama lehanabagi damak center gi lusingba singda aroibo oina taksilugani haiduna sanction khiba MLA singi manungdagi ngarang numidang waram phawbada pauksi amana BJP gi MLA amaga sanakhi warida marks ngarang numidungba matung pungkhai salakpada Delhi gi dam Imphal thadoklagani haina phongdorakhibani MLA sina phongdorakpigi matung ina ngarang numidang pung 3 minute 59 tarakpada telephone tawrubada maha ngarang nungthil pung 3 taramda Delhi da thongli aduga beauty kendrajit Manipur bawan da laire haina phongdorakhi wafam asidagi pauksi amana hanadagi Delhi da lerakpa BJP ki MLA singna ngarang nungthil party ki national spokesperson su oiba MP Dr Samit Patra ga unakre habigi pauk tari hareduna party ki lusingba sigi kadai waida amasum karamba matamda unakhibano unabadu da Manipur anauba lengak sembaga mari leindana kari karamba wafam sing phongtona khibagi haina hanglubada mahakti aeroplane tonglakpada koksikpadagi bawan da laidi karamata ga unadri amasum pauk su phaunadri haina phongdorakhi MLA sina phongdorakhiba wafam asina asumbo irabadi state asida miyangi mihut singi anauba lenga ama sembad ayaba pibina bataksilugani haiduna Delhi da sanction khiba MLA singi marakta naitom tana leirabra habigi wahang tholakpani BJP ki MLA sigi maikai digi ding asi phawbada Manipur gi MLA singna center gi lusingba amataga unakhi habigi pau confirm tawraduna phongdorakhidi magna ngarang numthil phaw Delhi da thunglaba matungdagi maki party gi kolik amataga su unaduna wari sadri hairakhi Burmese refugees singna sarang da haplaga yolamba kaijeng lang masa ama lupa lising ani piram laga kanbiraba matung PFA da kusanakri lamdam asida lamlaki sa usek singbu nungsiba miyoi pik thane laidi habigi mek laraba kudam ama ngarang wildlife week lusin begi numida sida thengnari Burmese refugees singna sarang da haplaga yolamba kaijeng lang masa ama lupa lising ani piram laga laiduna purok laga PFA Manipur kusanakri Peoples for Animals Manipur gi managing Arts Laurembam Bisurjit Maite digi phangma paw mana Kamjonggi Kangkum Village digi SP Simrai Pam Kowa Miwe mana pikliba Kaijeng lang ama Peoples for Animal Manipur ngasi kusinaraki Marai bakthi raba sadu mahakna
Wangli market satpada Burmese refugee singna pharaga yolamani lupa lising ani da leiraklaga mahaki yari pokta leiba marup amaga pau phaunaraga PFA da yawrakhibani refugee sing torial dagi nga pharaga yonduna paisa tali makoina nga phaba satpada kaijengla thengnarakpani haina haidi amasung sirai paumgi lamlaki saw sekpu yokhatningbagi wakhalon asibu PFA Manipur ni kaikne kaijeng lang masa nabana maram oiraga sonjile kanma ngambra haibi yengnaba center da layengli hainasu managing estimation su makhatana su phungdorakli atopa report amadana mu MLA sing summit patragadi unakhre loina government siamdrabadi assembly muthatnaba wafam oina thamkhre hairi Manipuragi Delhi da sakhiba BJP gi MLA sing asi BJP gi wangnongpok ki coordinator summit patraga unabada atuba matamda popular government ma CM gi mong udabadagi MLA sing gi marakta pena da yawbaga loinana popular government sema loidaba leirabadi tarani thuisuba assembly muthatnaba wafam oina thamkhre hari Myanmar junta gi bombing da nifu siri Myanmar da Buddhist festival pangthokpaga loinana Myanmar military government na phajiliba political prisoners sing thadoknaba demand tawduna sakhiba khongsat amada Myanmar military gi paragliders sing na bom thadarakpada angang yauna yamdrabada miyoi nifu sire marfu hena sokre Central Myanmar ning thokaba numida satakhiba attack adu gi matangda National Unity Government gi wangang loyamana BBC da hai military na bom thadarakpadu Central Myanmar gi Sang'u township da miyoi sakya ning thokaba numiki numidang wairamda Thading Youth Full Moon Festival gi damak punkhalakpa matamdani hairi loinana masak maming takthokningdabai nupi amana hai miyam punkhiba du festival gi saruk yaba masung anti junta demonstration gi kangbu sing siyakhi committee na miyam bu mitna singhanbaga loinana pulamba miyoi sing adu gi saruk ahum thokpagi amadi mapam thadolaga sen khi haina nupi eduna agency da phongdokhi hairi amasung khuda duda motor na salai paragliders sing na miyam adu ki mathakta paisilaktuna miyam punba du gi mayamak bom mani thadarakibani maduna angang sing maset masetana sai khaiki enasu pausna makhataki tentana sum miyamna thamjagi duga makhata ba no ba update miyam punanga mina national sigi maikeri gi miyam pham da makhatana thamjari